Wakching gindong mapamba Meitei khunai ge chahi Houba ge thouram tokpa ching punglen pata leba Khuman Salai Apokpa ge khubam da pangthokkhre ngasi Malayam pampal cha chahi kumsing li chaising chaichat sing ahunga chamri ka kunbari nomazing numit asida sana mahi lining lichat kanglai pa amadi all tokpa ching sarik kha kanglai kanba lob kaksing anina singduna lamda masigi mafam kaya dagi lakpa miyamna saruk yaduna pangthokhiba thoram aduga mailena sana mahi lining lichat kanglai pa ki thongi ama oriba ngase pam Sunil Kumarna haikibada ngasi pangthokliba kum Houba gi thoram ase Nonga Koiring dagi Panglakhiba Delhi gi Janpatta leba Culture and Conversation Laboratory da carbon dating tawraga wakhalon Helen Thelen Amerion Pukok Puyada Yumpham Oduna Puthokpa thoram amani Kanglai Park asida khundamnari ba Kanglai cha khodimakna chahi khudingi soifadana chahi Houba gi thoram asi pangthokpiu haikibagulunana lakadar ba anawba chahi asida lining tho amadi imalemen sidabi anigi thongjambi ba orasung haba wafam sing phongdokhe amaram da lup asigi thomi morangthem Kanglai Park na makha taraduna Kanglai Park ta ningthau oina palamba Malaya Pampal cha haktak tagi Meitei sana mahi lining chacha basingi inga kumtam ingel kumkhai ba matam haiba asidagi walksing tha asida chahi hawrami haiba se khangbangami amadi tha simaki tarinthoni pamba numita iben imonu ira thongni riba asina su kudam ama oire masidana tana ipu chawbana ningthem pam haiba sana haktak ta puya sindokhiba matamda walksing kum ahan badagi hawi haiba wafam singsu palami kumdam sing asidagi National Archives na sakhanglaba puya asidagi phangnakpa wari likhon singdagi Meitei khunai ge oina kum Houba numit ase wakching ginoma panba numit asi oigani haiba thajaba amakalena thoram asi pangthokpani hainasu makha takhe